ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯕꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡꯁꯤ ꯃꯤꯂꯟ ꯀꯧꯖꯩ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯗꯗꯥꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯅꯥꯎꯕ ꯏꯃꯥꯒꯤꯅ ꯍꯤꯌꯥꯏꯅꯨ ꯀꯧꯏ ꯕꯕꯥꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯅꯨꯡꯗꯥꯡꯗ ꯊꯦꯡꯅ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯊꯕꯛ ꯆꯠꯂꯤ ꯕꯕꯥꯁꯦ ꯊꯤꯀꯥ ꯃꯆꯥ ꯇꯧꯕꯅꯤꯅ ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯃꯤ ꯌꯥꯝꯅꯁꯨ ꯂꯣꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥꯗꯁꯨ ꯕꯕꯥꯁꯦ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤ ꯑꯩꯒꯤ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩꯖꯩ ꯏꯌꯥꯝꯕꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯦ ꯀꯣꯂꯦꯖ ꯇꯝꯅ ꯕꯕꯥꯅ ꯗꯗꯥꯁꯤ ꯊꯤꯀꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ ꯇꯥꯛꯄꯤꯔꯝꯃꯤ ꯗꯗꯥꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯕꯅꯤꯅ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 11 ꯀꯥꯔꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯏꯃꯥꯅ ꯗꯗꯥꯗ ꯏꯕꯨꯡꯉꯣ ꯅꯄꯥꯗꯨꯕꯨ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯗꯅ ꯄꯨꯡꯁꯤꯁꯨ ꯊꯦꯡꯉꯦ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯑꯩꯗꯤ ꯄꯥꯝꯗꯕꯅꯤ ꯐꯠꯇꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯗꯗꯥꯅꯁꯨ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯈꯟꯅꯨꯕ ꯕꯕꯥꯗꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯄꯨꯜꯂꯝꯒꯅꯤ ꯗꯗꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯍꯣꯔꯦꯟ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯦꯟꯗꯨ ꯈꯨꯡꯒꯪꯒꯤ ꯊꯣꯡ ꯑꯁꯦ ꯂꯥꯜꯂꯒ ꯂꯥꯛꯇꯣꯔꯤꯕꯅꯤ ꯈꯨꯡꯒꯪꯒꯤ ꯊꯣꯡꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯅꯣꯏꯅ ꯈꯪꯉꯣꯏ ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯃ ꯃꯊꯦꯡꯗ ꯍꯜꯂꯛꯄꯒꯤ ꯊꯕꯛꯁꯦ ꯄꯥꯝꯗꯦ ꯅꯄꯥꯕꯨ ꯑꯣꯏꯔꯒꯁꯨ ꯅꯈꯣꯏꯕꯨ ꯑꯣꯏꯔꯒꯁꯨ ꯗꯗꯥꯅꯁꯨ ꯑꯃꯨꯛ ꯏꯃꯥ ꯃꯤꯅꯁꯨ ꯈꯨꯡꯒꯪꯒꯤ ꯊꯣꯡꯁꯤ ꯌꯥꯝꯅ ꯍꯥꯏꯅꯩ ꯃꯁꯤꯗꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯋꯥꯔꯤꯗꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯊꯣꯡꯁꯦ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ ꯃꯁꯤꯗ ꯏꯁꯣꯔ ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯝꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯖꯒꯥ ꯑꯁꯤꯗ ꯊꯣꯔꯛꯑꯕꯅꯤ ꯏꯁꯣꯔ ꯑꯐꯕ ꯑꯣꯏꯔꯒꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯒꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯊꯦꯡꯅꯔꯨꯔꯕꯗꯤ ꯑꯗꯨꯃꯛ ꯏꯁꯥꯗ ꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯅꯔꯤꯕꯅꯤ ꯊꯣꯡ ꯑꯁꯤꯗ ꯃꯩꯕꯨꯟ ꯑꯣꯏꯅꯁꯨ ꯄꯥꯏꯗꯨꯅ ꯑꯃ ꯃꯊꯦꯡꯗ ꯂꯥꯛꯄ ꯃꯤꯗ ꯊꯦꯡꯅꯔꯕꯗꯤ ꯍꯦꯛꯇ ꯇꯥꯟꯅꯩ ꯍꯥꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯆꯥꯎꯁꯨ ꯆꯥꯎꯏꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯈꯣꯏꯁꯨ ꯑꯃ ꯃꯊꯦꯡꯗ ꯍꯟꯖꯜꯂꯛꯄꯒꯤ ꯊꯕꯛ ꯑꯃ ꯇꯣꯛꯎ ꯗꯗꯥꯒꯩꯒꯁꯨ ꯍꯣꯏ ꯐꯔꯦ ꯏꯃꯥ ꯑꯗꯣ ꯕꯕꯥꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯍꯪꯈꯤꯒꯦ ꯍꯜꯂꯛꯑꯕ ꯍꯪꯒꯦ ꯏꯃꯥꯅꯁꯨ ꯍꯪꯉꯣ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯍꯜꯂꯛꯅꯕ ꯇꯧꯔꯣ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯈꯔ ꯍꯥꯏꯈꯣ ꯑꯁꯨꯝꯅ ꯗꯗꯥꯅ ꯐꯣꯟ ꯕꯕꯥꯗ ꯇꯧꯔꯛꯑꯝꯃꯤ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯕꯕꯥꯗꯨ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯁꯨꯕꯗꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ ꯗꯗꯥꯅ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯗꯕꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤ ꯕꯕꯥꯅꯁꯨ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣ ꯌꯧꯔꯛꯀꯗꯧꯔꯦ ꯆꯥꯛꯇꯣ ꯂꯥꯝꯃꯒꯗꯤ ꯅꯈꯣꯏ ꯆꯥꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯤꯗ ꯕꯕꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯗꯣ ꯅꯈꯣꯏꯕꯨ ꯏꯪꯗ꯭ꯔꯣ ꯗꯗꯥꯅꯁꯨ ꯕꯕꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯑꯩꯕꯨꯗꯤ ꯏꯪꯗꯦ ꯏꯃꯥꯅ ꯃꯩꯐꯨ ꯊꯥꯒꯠꯂꯒ ꯃꯩ ꯇꯤꯛꯄꯅꯤꯅ ꯕꯕꯥꯅꯁꯨ ꯐꯔꯦ ꯐꯣꯟ ꯊꯝꯃꯣ ꯑꯩꯁꯨ ꯌꯧꯔꯛꯀꯗꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯩꯈꯣꯏꯁꯨ ꯕꯕꯥ ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯈꯠꯂꯛꯑꯝꯃꯤ ꯕꯕꯥ ꯍꯜꯂꯛꯑꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯅꯕ ꯍꯥꯏꯗꯅ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯕꯥꯁꯦ ꯒꯥꯔꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯕꯕꯥꯁꯦ ꯏꯃꯨꯡ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯁꯥꯗꯨ ꯃꯩꯅ ꯍꯥꯟꯅ ꯑꯣꯛꯊꯣꯛꯑꯝꯃꯤ ꯏꯃꯥꯅ ꯕꯕꯥꯗ ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨ ꯀꯨꯏꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯋꯥꯔꯦ ꯕꯕꯥꯅꯁꯨ ꯑꯁ ꯅꯨꯄꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯇꯟꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯅꯅꯦ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯉꯥꯡꯅꯤꯡꯕ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ ꯏꯃꯥꯅꯁꯨ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤꯗ ꯕꯕꯥꯅ ꯒꯥꯔꯤ ꯂꯥꯞꯅ ꯊꯧꯔꯒ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯕꯕꯥꯁꯨ ꯏꯪꯕꯅꯦ ꯀꯅꯥꯅꯣ ꯑꯗꯨꯗ ꯐꯝꯂꯤꯕꯗꯣ ꯒꯥꯔꯤꯒ ꯐꯪꯗ꯭ꯔꯕꯖꯥꯔꯅꯤ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯋꯥꯈꯜꯅ ꯈꯜꯂꯛꯑꯝꯃꯤ ꯕꯕꯥꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡꯗꯣ 11 ꯃꯈꯥꯏ ꯍꯦꯟꯗꯨꯅ ꯂꯩꯔꯝꯅꯤ ꯑꯁꯨꯛ ꯊꯦꯡꯕꯁꯤꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯁꯤꯗ ꯍꯣꯏꯗ ꯃꯅꯥꯛ ꯌꯧꯔꯒ ꯍꯪꯉꯒꯦ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯊꯣꯡꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯕꯕꯥꯅ ꯒꯥꯔꯤꯗꯒꯤ ꯎꯕꯗ ꯑꯃꯨꯕ ꯁꯦꯠꯇꯨꯅ ꯐꯝꯃꯤ ꯍꯥꯏ ꯃꯐꯝ ꯑꯗꯥꯏꯗ ꯐꯝꯂꯝꯂꯤꯕꯗꯨ ꯑꯗꯨꯒ ꯕꯕꯥꯅ ꯊꯣꯡ ꯑꯗꯨ ꯌꯧꯁꯜꯂꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯐꯝꯂꯝꯕ ꯃꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯕꯕꯥꯁꯨ ꯃꯗꯨꯗ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ ꯈꯜꯂꯛꯑꯝꯃꯤ ꯀꯣꯟꯅꯗꯤ ꯕꯕꯥꯁꯨ ꯊꯣꯡꯗꯒ ꯑꯣꯏꯔꯦ ꯀꯤꯖꯔꯛꯇꯨꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯏꯃꯥꯗ ꯋꯥꯔꯤ ꯇꯝꯃꯤ ꯕꯕꯥꯒꯤ ꯋꯥꯔꯤꯗꯨꯗ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯀꯤꯒꯟꯕꯒ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯃ ꯃꯊꯦꯡꯗ ꯍꯜꯂꯛꯄꯁꯦ ꯄꯥꯝꯗꯦ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯅ
ꯍꯧꯖꯤꯛꯇꯁꯨ ꯅꯆꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯇꯟꯖꯩꯗ ꯕꯕꯥꯅꯁꯨ ꯌꯥꯔꯦ ꯑꯩꯅ ꯆꯠꯂꯤꯕꯁꯤꯁꯨ ꯊꯕꯛꯅꯤ ꯃꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕ ꯑꯩꯅ ꯍꯦꯟꯅ ꯉꯟꯅ ꯍꯜꯂꯛꯅꯤꯡꯉꯤꯅꯤ ꯍꯦꯛꯇ ꯍꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ ꯊꯕꯛꯇꯣ ꯌꯦꯡꯁꯜꯂꯨꯗꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯁꯣꯏꯔꯛꯑꯒꯗꯤ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯗꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯨꯗꯨꯅ ꯕꯕꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯁꯨ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯊꯣꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯂꯥꯡꯉꯝꯃꯤ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯃꯗꯤ ꯗꯗꯥ ꯕꯕꯥꯒꯤ ꯊꯕꯛ ꯆꯠꯄꯗ ꯆꯥꯔꯒ ꯆꯠꯅꯕ ꯍꯥꯏꯗꯅ ꯕꯕꯥꯒ ꯗꯗꯥꯒꯁꯨ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯟꯕ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯃꯊꯟꯗꯅꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯕꯕꯥꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯇꯟꯕꯗꯒꯤ ꯕꯕꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯏꯇꯥꯎꯁꯤꯡ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯁꯤ ꯉꯔꯥꯡꯁꯨ ꯊꯦꯡꯉꯤ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯁꯥꯎꯔꯛꯄ꯭ꯔꯣ ꯕꯕꯥꯁꯨ ꯅꯣꯛꯑꯒ ꯏꯇꯥꯎ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯃ ꯃꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯃꯗꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯂꯝꯕꯦꯟꯁꯨ ꯑꯩꯒꯗꯤ ꯂꯣꯏꯅ ꯇꯣꯉꯥꯜꯂꯤꯗꯣ ꯅꯣꯏꯗꯤ ꯈꯔꯕꯨ ꯄꯨꯜꯂꯤ ꯏꯊꯟꯇ ꯇꯥꯕꯗꯤꯅ ꯑꯩꯁꯨ ꯇꯜꯂꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯊꯣꯡꯗꯣ ꯈꯔꯗꯤ ꯍꯥꯏꯅꯕꯅꯤ ꯕꯕꯥꯅꯁꯨ ꯏꯇꯥꯎ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯁꯥꯁꯦ ꯉꯔꯥꯡꯗꯒꯤ ꯃꯤꯍꯨꯟ ꯆꯣꯡꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯕꯕꯥꯅꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯉꯔꯥꯡ ꯑꯩꯅ ꯌꯨꯝꯗ ꯍꯟꯕꯗ ꯊꯣꯡ ꯑꯗꯨꯗ ꯃꯤ ꯐꯝꯕꯗꯧꯅ ꯇꯧꯏ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯅꯤ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯗꯕꯗꯒꯤ ꯍꯦꯔꯦ ꯏꯇꯥꯎ ꯅꯪ ꯅꯨꯄꯤꯅ ꯁꯥꯎꯏꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯂꯥꯏ ꯊꯦꯡꯅꯩ ꯀꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯨꯕꯨ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ ꯅꯠꯇꯦ ꯃꯁꯛ ꯎꯍꯧꯕ꯭ꯔꯕ ꯅꯪꯅ ꯎꯏ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯀꯤꯅꯕ ꯄꯨꯋꯥꯏꯗ ꯍꯥꯏꯖꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤ ꯕꯕꯥꯅꯁꯨ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯅꯣꯏꯁꯨ ꯊꯦꯡꯅꯔꯒ ꯈꯪꯒꯅꯤ ꯐꯔꯦ ꯌꯥꯔꯦ ꯊꯕꯛꯁꯦ ꯉꯁꯤꯒꯤ ꯂꯣꯏꯁꯜꯂꯁꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ ꯕꯕꯥꯅꯁꯨ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯥꯏꯅꯔꯁꯤ ꯑꯩꯗꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯟꯕꯨ ꯇꯟꯁꯜꯂꯛꯑꯦ ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯜꯂꯁꯤꯔ ꯈꯜꯂꯤꯕꯅꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯁꯨ ꯕꯤꯖꯤꯅꯦꯁ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯅꯄꯥ ꯅꯆꯥ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯃꯤꯟꯅꯔꯣꯗꯅ ꯕꯕꯥꯅꯁꯨ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯇꯧꯃꯤꯟꯅꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯆꯥꯁꯨ ꯍꯌꯦꯡ ꯅꯨꯡꯉꯥꯏꯍꯧꯅꯕ ꯁꯤ ꯍꯥꯏꯅꯔꯨꯗꯨꯅ ꯃꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯔꯛꯑꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯕꯕꯥꯅ ꯍꯜꯂꯛꯄꯗꯨ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯕꯕꯥꯅ ꯍꯜꯂꯛꯄꯗꯨꯗ ꯗꯗꯥ ꯂꯩꯔꯝꯗꯕꯗꯨꯗ ꯕꯕꯥꯅ ꯑꯆꯧꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯏꯃꯥꯅꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯉꯁꯥꯏ ꯃꯃꯥꯟꯅꯕꯒ ꯊꯣꯛꯈꯤꯕꯅꯤ ꯕꯕꯥꯅ ꯑꯃꯨꯛ ꯍꯥꯏ ꯄꯨꯡꯁꯦ ꯊꯦꯡꯉꯦꯅꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯆꯧꯕꯗꯨꯕꯨ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯐꯣꯟ ꯇꯧꯕꯗ ꯗꯗꯥꯁꯦ ꯐꯣꯟ ꯑꯗꯨ ꯁꯨꯄꯥꯏ ꯄꯥꯏꯔꯛꯇꯦ ꯗꯗꯥꯅ ꯐꯣꯟ ꯄꯥꯏꯃꯜꯂꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯗꯥꯁꯦ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯟꯅ ꯀꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤꯗ ꯀꯟꯅ ꯀꯧꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯏꯃꯥꯅꯁꯨ ꯀꯔꯤꯅꯣ ꯈꯟꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗꯒꯤ ꯗꯗꯥꯁꯦ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯇꯨꯅ ꯃꯈꯥꯗ ꯐꯝꯃꯤ ꯕꯕꯥꯅꯁꯨ ꯗꯗꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ ꯗꯗꯥꯁꯦ ꯄꯥꯈꯠꯄꯒꯤꯔ ꯊꯨꯀꯠꯄꯒꯤꯔ ꯈꯪꯗꯦ ꯋꯥ ꯉꯥꯡꯕ ꯉꯝꯗꯗꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯗꯗꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯗꯤ ꯆꯤꯡꯅꯕ ꯂꯩꯕꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯪꯉꯤ ꯆꯠꯂꯣ ꯅꯨꯄꯤ ꯏꯁꯤꯡ ꯊꯛꯅꯕ ꯈꯔ ꯄꯨꯔꯛꯎ ꯅꯆꯥꯁꯦ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯁꯤ ꯏꯃꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯆꯥꯛꯁꯪꯗ ꯊꯨꯅ ꯆꯪꯗꯨꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯄꯨꯔꯒ ꯊꯣꯔꯛꯏ ꯏꯃꯥꯗꯒꯤ ꯏꯁꯤꯡꯗꯣ ꯕꯕꯥꯅ ꯂꯧꯔꯒ ꯗꯗꯥꯗ ꯄꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯛꯈꯣ ꯗꯗꯥꯁꯨ ꯕꯕꯥꯒꯤ ꯏꯁꯤꯡꯗꯣ ꯂꯧꯔꯒ ꯊꯛꯑꯝꯃꯤ ꯕꯕꯥꯅ ꯏꯃꯥꯗ ꯃꯩ ꯑꯃꯅ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯄꯤꯌꯨ ꯏꯃꯥꯁꯨ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯗꯗꯥꯒꯤ ꯃꯁꯥꯗꯣ ꯃꯩ ꯑꯃꯨꯛ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯂꯣꯏꯕꯒ ꯕꯕꯥꯅ ꯗꯗꯥꯗ ꯇꯞꯅ ꯁꯨꯝꯅ ꯍꯪꯉꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯌꯥꯎꯕꯒꯦ ꯏꯄꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯇꯝꯃꯛꯎ ꯅꯪ ꯅꯁꯥꯗꯣ ꯄꯥꯈꯠꯀꯅꯨ ꯗꯗꯥꯗ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯗꯗꯥꯁꯦ ꯃꯁꯥꯗꯣ ꯈꯔ ꯐꯥꯊꯔꯒ ꯀꯣꯟꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯏ ꯕꯕꯥ ꯏꯃꯥꯟꯅꯕꯒ ꯄꯨꯜꯂꯨꯕꯅꯤ ꯉꯁꯤꯁꯦ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯆꯥꯛꯁꯨ ꯆꯥꯅꯕꯗ ꯑꯩ ꯍꯤꯗꯥꯛ ꯈꯔꯁꯨ ꯊꯛꯎꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ರೆ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯄꯨꯍꯧꯗ꯭ರೆ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯂꯥꯞꯅ ꯃꯩ ꯆꯥꯛꯄꯁꯦ ꯎꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯍꯤꯗꯥꯛ ꯉꯥꯎꯕꯒꯤ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯣ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯩ ꯆꯥꯛꯈꯤꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯋꯥꯈꯜ ꯑꯅꯤ ꯈꯟꯗꯅ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯩꯅ ꯇꯣꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏ ꯃꯩ ꯆꯥꯍꯧꯕꯗꯨ ꯃꯩꯕꯨꯟ ꯑꯣꯏꯅ ꯑꯃꯨꯛ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯖꯗꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯆꯦꯜꯂꯛꯄꯗ ꯃꯩꯕꯨꯟꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯩꯁꯨ ꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯑꯦ ꯑꯗꯨꯝ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯕꯕꯥ ꯉꯁꯤꯗꯤ ꯑꯩ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯏꯃꯥꯅꯁꯨ ꯑꯉꯥꯡ ꯑꯗꯨ ꯀꯣꯏꯔꯤꯕ ꯅꯣꯏꯅ ꯌꯨ ꯊꯛꯆꯤꯟ ꯆꯥꯁꯤꯟꯗꯅ ꯑꯊꯦꯡꯕ ꯐꯥꯎꯕ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ
Imanasu hariduni ama mathingda chathokanu chalabasu nganna handalo haiba natro. Imana ngangbada noise yamna laithoi aduna ni tawribadu. Mama mapana haibada hiktokpasi phattabani. Babanasu yareda nupi angangna nong phado mamanaba punbada tawjabani karisu kaide. Imana muk nangna ngangse adum kangkhalli ngase khudong thiba taramagadi kamdawni. Yum yaurak haubagi pharaba natra. Aina haribase noi taade isa sungai mapa sumangai. Babana yare nangi basandu kona tawro saksa naba tawrasi. Asoba nangchu gyan tana phamungda potharuro. Sakto sare hairabanin hayang khaidi ngana hekta halawu. Dadaso phamungda sangduna tumkirami. Imaga koisu wari saduna saksa minarami. Asumna numito haukre no ngalagati dadana ngarang thengnabadu mamanabada wari tamami. Mamanaba singaduna so taning dede itaw. Hujing matamdabu nangsu nupa mandaba. Dadana so itaw sing noina thengnadabagi khangdabani. Akoigi thong ase noisu khangiduni. Mamanaba singaduna so noma mukta yengsidana. Noigi thong asda miyamna thengni haina so dai. Dadana aidi yaujararoi no yengisu yengjaw. Noisu thengnaraga khangani. Babasu mapamaduda thengnakrabani. Mamanaba singaduna so mukhoine phare ado khorensu. Akoy mukta punsiro. Dadana ngasidi babagi thabak chathokani. Ngasidi yararoi kona pullasi. Aduga itaw nungdangi thaba matuasi. Pullaga so ayuk nungthinda pullasi itaw. Mamanaba singduna so hera itaw. Nupa anthungna manja khidreda. Nangse adugibo ay wairagadi tanaraga. Kaidawrakpano yengdoini. Dadana o yengo thongna phabanoi. Aidi yawba sungam hek ngamlaroi. Akhodi yamna sonjai. Si haramdana wari sanarami. Dadana so kona phare adudi aisu thabak chalukige. Noisu lehuro kona muk pau phaungnarasi. Si hainaduna dadasu yumda halai. Aidi babaga dadagana hariba mayamduda. Nungdang hek tabaga aidi yumdagi mapan thokte. Nungdang waramgi matamaduda lekagi ini malaktuna. Imaga wari sanari. Imana so dadagi wari do tamada ini aduna so imada sumna haidai. Ibema khwegi sanupadu so nongma thengnei haidana. Adumaina tawbadagi akhona lai khuram thokpi khre. Noi so domaina thengnaragadi lai khuram thokpa yadro. Asoi ngam yauragadi noi kamaina tawngni. Adumna thengnaba hairise lai apatababu oiro. Amabu oiro kainoma ongnarabani thengnaribani. Nasanupadu mukta lai khuram thoo. Imana so khwegi se mado hojikti thabak sa thokre. Hore halaga imapada so haige. Aduga lai do khuram thokpiragi. Asumna wari watai khara sanaraga inedu so dum hanki. Ima so muk imungi thabak tawraga lay. Matam kara haukre so hojikti class 12 karakpagi. Skun se nungtigi salami. Aigi skun satpesi so babana thabak satpada. Aise adum thinbirami. Baba hui so handakte thabak tamai phajanu wansalami. Dada so business masa tawba horami. Dukan hangduna mi phamanduna. Paisa khongkatuna dadana. Sendoi kya maso santuomi. Asumna dadagi mai pakpadu ubada ima babasu makhoisu yamna harauzai. Dadagi lai khurumsi haibadu so dum kaukirami. Imana de haijay adubu thabak sangdi haidana adumak khoiram khidre. Nungdang adu babana yumda halakpada. Babagi garida miyamana kakhalakpugum tawraami. Babasu wakanda khali masigi thongsi lani khanbada tallabani. Mira laira ege garida khamli sibo. Si khanduna babasu gari khamli badu kanano haidana yengammi. Mami sami oina tawbaduda babase garido khamla ani khanduna kana thauduna laami. Babana adumna lakpada gari side ki mingseladuda yengobada mami sami dongna inarakpugum tawrai. Babasu madudagi garido kana thauduna lai. Garido thongan yoromdaida chap lepthokre. Babase kiraduna garido thanamaga thuna yumda senselai. Thong thilaktuna babana imada mai mukta puthoro kaurai. Imasu imungdagi mai lokthokuna bababu okthokpirami. Babasu imungda sangaktuna phami. Imana ngasi so muk thengnarabo. Kaino garina karaida thanamage. Mai mito humangakta ngaire. Amukta tekthokpiu haidana. Imana phadido pirami. Babasu phadido lauraga sumna hairei. Masigi thongse lani khanbada ai tallabani. Thabaksidi chatta yadabanina tawda yadabanina. Thabaksi adum sadli. Gariga thongan yoromdaida yaraktabadagi thanammi. Aiso kimandana thuna chensalabani. Masigi thongse kamaina tawngni. Lekaiga tanaraga phajina karinoma tawbadi phai. Imana muk lekai miyamsu thengnaba yaungnarini. Nangna haudoraga somoisu kaidogdoino hairakani. Thong asi sidoga phagadaba natti. Mafam adu aruba mafamni. Laifam moibaduna tawribani. Mingonda asopandi piba natti. Karino tawdoisa gyan taadi.
ꯕꯕꯥꯅꯁꯨ ꯆꯨꯝꯃꯤ ꯊꯣꯡꯁꯦ ꯁꯤꯗꯣꯛꯈ꯭ꯔꯒꯁꯨ ꯂꯩꯐꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯇꯧꯅꯤ ꯑꯗꯣ ꯊꯣꯡ ꯊꯝꯕꯁꯤꯅ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯁꯥꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯀꯩꯅꯣꯝꯗꯤ ꯑꯁꯣꯛꯄꯟ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯕꯕꯥꯅ ꯏꯃꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯏꯪꯈꯣꯜ ꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯃꯐꯝꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯕꯁꯨ ꯑꯣꯏꯗꯦ ꯏꯃꯥ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕꯗꯒꯤ ꯂꯩꯔꯕ ꯍꯥꯏꯗꯨꯅꯤ ꯌꯥꯗ꯭ꯔꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯇꯥꯕꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯗꯤ ꯄꯥꯝꯗꯕꯅꯤ나 이마나서 누나 파르니 칼리 타박 사톡바 하이리시다보 탱방 간바 땀방 안보띠 나코이나 탱나 할레에 윰들 레우리바 아코이데 레펌 강디 바바나서 파레세 파제나 칸나라가 유민 콜라마 옌나바 떠로시 나사누파 서우바다수 하이요 마수 타박 삿바니나 와리와타이 사나바도이 속게야 핵 팡드레 한덕때 야도나 뭉틴데 윰들 레이라가디 낭나 와펌세 카라 헉도우 아숨나 코체 유민 콘 홍나바 람칸나 티라미 ꯑꯗꯨꯕꯨ ꯂꯝꯄꯥꯛꯅ ꯐꯪꯗꯕꯅ ꯌꯨꯝꯗꯤ ꯍꯣꯡꯗ꯭ꯔꯤ ꯕꯕꯥꯅ ꯃꯃꯥꯟꯅꯕ ꯈꯪꯕ ꯀꯌꯥꯗꯁꯨ ꯇꯥꯟꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯅꯣꯡꯃꯗꯤ ꯗꯗꯥꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄꯁꯤꯗ ꯊꯣꯡ ꯑꯗꯨ ꯂꯥꯟꯕꯗ ꯃꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯀꯤꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯗꯗꯥꯅ ꯃꯃꯥꯟꯅꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯥꯛꯎ ꯃꯐꯝꯁꯦ ꯀꯩꯅꯣꯝꯅꯤ ꯅꯪꯒꯤ ꯇꯞꯅ ꯇꯞꯅ ꯆꯠꯂꯒ ꯂꯩꯕꯗꯨ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯔꯣꯏ ꯊꯨꯅ ꯂꯥꯛꯎ ngasi garisу purahaude othokpani taurise gyanga mangdore aidi dadagi wafam aduda mamana baduna sumna khumai kaidogdoino itaw nang adugi hamna kiridubo nangse homoro kaino gyan tasalagtre tinaduga tansalai imana ba marakta nang mukiba mata yaude dadaso mamana bagi wafam aduda kharadi sawningami adubo kamtadi hairamdre dadase ma laksarani haidana thuna laami मदुदा खंगौदना ममानबगी लुखम मदुदा कनानो खंगदबा मना थारामी ममानबदो युगा खरा ngaubदुदा ददादा सुमना हाइरे इताव कैनो नंग एंगोंदा थारीदी ददाना मुक एंगोंदा ओइना ताइना सलाबा नंगी से यारे यारे आई खंगे को इताव ददादी ममांगदा चलगा ममानबदुना अदुमना हाइरकपदुदा मतुंगदा मुक येंगथोमी मदुदा ममानबदो तुंगदा ओंदुना कनानो मगा वागा कना कना ngang लैरी ददाना सोसीदे कैनोमनि खंदना अमुक ममानबदुकी मनाक्ता संगामी ममानबदुबु मखुत पाइदुना चिंगगा पुदुना लामी अदुगा अखोइ लेकाइसिदा ददागा मिंग मानब नुपा अमसु लै ददागी मिंगसे चंद्र कौरामी असुना लाक्पसिदा कदोमदगिनो खंदना ददागी मिंगसे कनानो मन कौरई ओ चंद्र चंद्र हाइना कौरपसिदा ददासे कैनोने कदोमदगिनो कौरीसिबो बुचिसु मिगे मिंगा कौबा हैरि बजारा नत्रगा स्वाइसिदा कना लै बजानो बाबासु थेंगना थेंगना हलकपने सी हाइदना ददासे कोइबदुदा कुयंग कुयंग येंगामी अदुमने येंगुबदा कनासु लैबदु उरामदे ददासु कनानो कौरीसिबो खना ममानबा अदुबो पुदुना थुना लामी ममानबा अदु किरेसु किना मयुमदा थनमगा ददासे युमदा थुना लाई ददादी युमदा हलागा फमुंगदा संगदुना दुम तोंखरे असुमना नुमितो दुम हौखरे नोंगालकपदा खोना हुगलकपदा बाबादो वाकिंग चलुबदो युमदा थुना हलाई अदुगा खोइदा सुमना हाइरे हाई ममांग लकाइगी चंद्रदो ngasi thongda siduna leirame hairine dadasu wado tabada koktegina khongphau tu chongkhiba khangaude babagi wado dadana mukasu sumna hangi kari haiba baba ne ihe mamang leiraki chandrado nanga ming manaba angang tu ngasi ayo thongsida siduna leirame haidana mayamse wawa launa hawi maduda dadana muk ai sungarang aigi ming kaurakibum tawbado mabu kaubu oire ai ngarang siramgadaba samnada lilina ददागी वाफम अदुदा इमाना करी हाइबनो जौबा ददाना मुक इमा ngarang se अखोइना हलकपदा अगी मिंगसे कनानो अमना कौरकपने ऐसो कनानो खंदना मफम अदुदा ngeहक लेपतुना येंगाम्मी अदुबो कनासु लैबु उदबदुदा ऐसो कीदना दुम हलकपने अदु ममांगी चंद्रदा ओइना ताख्रबा बाबाना सोमुक जेक्सलुइ बुंगो इसी मिना यावराबनिना वासे यामना लुरे नंग थबक चपदा मफम जाबा लम लैब्रा येंगो अदुमना बाबासु ngasi siriba midugi mathau mangam yawba sakhirami hapta amamuk leiraga dadana yum yawba yin kholama lawraga akhose yum hongami akhona yum he khongbadagi dadase masado karina mai tok tawbugum tawrei tumbada so soron paron pungangda ngangba imana wa hanglaga suin thinuwaina khumdaba kaigumba mung mataw ma tawrei khara leiraga dadase masado kanna narami hospital na puduna yengba yaba yengami हिदाक कयासु थारमी अदुबु फब कौबदि लैते साबा थकपा मता यारक्तबदगी ददासी फमुंगदा तादुना लैरामी ददागी मतौदु उरगा इमादि यामना कपसरामी ददाना अदुमना लैखिबदुदा ददाना पाइरंबा थबक थरम कया अमसु लोइना दाउन चटपा हौरामी
ꯕꯕꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯇꯣꯞꯄ ꯃꯤ ꯅꯦꯛꯇꯨꯅ ꯗꯗꯥꯒꯤ ꯊꯕꯛꯁꯦ ꯄꯥꯏꯍꯜꯂꯕꯁꯨ ꯐꯖꯅ ꯏꯝꯄ꯭ꯔꯨꯚ ꯂꯥꯛꯄ ꯉꯝꯃꯝꯗꯦ ꯕꯕꯥꯅ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯗꯗꯥꯒꯤ ꯊꯕꯛꯁꯦ ꯌꯦꯡꯁꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕꯅꯤꯅ ꯗꯗꯥꯒꯤ ꯊꯕꯛꯁꯤ ꯀꯌꯥꯗꯤ ꯍꯩꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯅ ꯄꯥꯏꯗꯧ ꯁꯔꯨꯛ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯗꯗꯥꯁꯦ ꯑꯃꯥꯏꯕ ꯑꯃ ꯇꯥꯅꯧ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯆꯟꯗ꯭ꯔ ꯀꯧꯕꯗꯨ ꯑꯁꯦꯡꯕꯗꯤ ꯗꯗꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯗꯗꯥꯅ ꯌꯨꯝꯗ ꯍꯥꯟꯅ ꯍꯜꯂꯛꯎꯕꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯈꯤꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯗꯨꯗ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯗꯗꯥꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕꯁꯤꯁꯨ ꯗꯗꯥꯕꯨꯁꯨ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯑꯣꯛꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯑꯣꯏꯕꯅ ꯗꯗꯥꯕꯨꯁꯨ ꯂꯧꯅꯤꯡꯕꯒꯤ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯗꯅ ꯃꯥꯏꯕꯗꯨꯗ ꯗꯗꯥꯒꯤ ꯑꯅꯥꯕꯁꯤ ꯐꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯊꯤꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏꯕꯗꯨꯅ ꯊꯧ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯗꯗꯥꯒꯤ ꯃꯁꯥꯁꯤ ꯇꯞꯅ ꯇꯞꯅ ꯀꯜꯂꯛꯏ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯗꯗꯥꯁꯨ ꯃꯁꯥ ꯐꯖꯅ ꯐꯒꯠꯂꯦ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯃꯥꯅ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯁꯦꯟ ꯇꯥꯟꯕ ꯉꯝꯂꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯁꯟꯗꯨꯅ ꯗꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯀꯌꯥꯅꯣꯃ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯈꯨꯜ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯗ꯭ꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛꯁꯦ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯆꯦꯛ ꯁꯨꯕ ꯆꯠꯆꯔꯝꯃꯤ ꯃꯇꯝꯒꯤ ꯊꯕꯛꯁꯨ ꯈꯔ ꯐꯪꯉꯛꯇꯕꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯁꯨꯝ ꯊꯤꯔꯛꯄꯗ ꯍꯟꯗꯛꯅ ꯑꯃꯨꯛ ꯋꯦꯜꯗꯤꯡꯒꯤ ꯊꯕꯛ ꯇꯥꯔꯝꯃꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯊꯕꯛꯁꯦ ꯆꯤꯜꯍꯥꯎ ꯈꯔ ꯊꯤꯖꯗꯦ ꯑꯐꯪ ꯑꯗꯨꯝ ꯄꯨꯡꯁꯨꯗ ꯁꯨꯖꯩ ꯋꯦꯜꯗꯤꯡꯒꯤ ꯊꯕꯛꯁꯤꯗꯤ ꯃꯣꯏ ꯍꯥꯟꯅ ꯂꯩꯔꯒ ꯁꯨꯔꯝꯂꯕ ꯊꯕꯛꯅꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯀꯦꯁꯟꯗꯨ ꯊꯥꯕꯤꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯎ ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯖꯒꯥꯗꯨ ꯌꯥꯝꯅ ꯂꯥꯞꯄ ꯂꯝꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯑꯩꯁꯦ ꯃꯐꯝ ꯑꯗꯨ ꯐꯥꯎ ꯊꯤꯜꯍꯜꯂꯝꯃꯤ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯗꯨ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯃꯥꯜꯂꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯕꯗ ꯃꯊꯛꯀꯤ ꯁꯔꯨ ꯕꯣꯠ ꯍꯥꯔꯤꯗꯣ ꯑꯗꯨꯗ ꯃꯣꯏꯗꯣ ꯚꯔꯥ ꯁꯥꯟꯗꯨꯅ ꯃꯤ ꯊꯝꯅꯕꯅꯤꯁꯨ ꯍꯥꯏ ꯀꯨꯏꯔꯕ ꯌꯨꯝꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯀꯨꯏꯅ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯝꯗ ꯂꯧꯔꯒ ꯈꯔ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕ ꯍꯧꯔꯛꯄ ꯃꯥꯜꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟ ꯁꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨꯁꯨ ꯀꯔꯤꯅꯣꯝꯃ ꯍꯦꯛ ꯇꯧꯏ ꯍꯦꯛ ꯎꯕꯗ ꯌꯨꯝ ꯑꯗꯨꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯃꯐꯝ ꯖꯒꯥꯗꯨ ꯌꯥꯝꯅ ꯆꯥꯎꯏ ꯌꯨꯝꯁꯨ ꯑꯗꯨꯝ ꯆꯥꯎꯏ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯏꯃꯥꯟꯅꯕ ꯇꯣꯝꯗ ꯑꯩꯅ ꯇꯣꯝ ꯚꯥꯏ ꯅꯣꯏꯗꯤ ꯀꯔꯥꯏꯗ ꯇꯨꯝꯒꯦ ꯑꯗꯨꯒ ꯃꯤ ꯀꯌꯥꯅꯣ ꯁꯤꯗ ꯂꯩꯗꯣꯏꯁꯦ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ 5 ꯇꯥꯔꯦ ꯂꯩꯗꯣꯏꯁꯦ ꯑꯩꯈꯣꯏ ꯇꯨꯝꯐꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯕꯥꯔꯨꯝ ꯃꯣꯏ ꯀꯩꯋꯩ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯃꯣꯏꯁꯦ ꯑꯗꯨꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯐꯃꯨꯡꯗꯒ ꯇꯨꯝꯕ ꯅꯠꯇꯦ ꯃꯣꯡꯄꯥꯛ ꯑꯃ ꯃꯈꯥꯗ ꯊꯥꯔꯒ ꯃꯈꯣꯏꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯃꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯃꯥꯁꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯩꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣ ꯊꯕꯛꯇꯣ ꯁꯨꯔꯒ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯃꯒ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯔ ꯈꯪꯒꯥꯎ ꯈꯔ ꯐꯣꯟ ꯆꯥꯔꯖꯔ ꯑꯃꯒ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯊꯅꯝꯃꯤ ꯏꯃꯥꯟꯅꯕ ꯇꯣꯝꯗ ꯁꯣꯏꯅ ꯇꯣꯝ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯁꯨꯔꯔꯣꯏꯗ꯭ꯔꯣ ꯚꯥꯏ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯔꯔꯣꯏ ꯂꯣꯏꯔꯦ ꯑꯌꯨꯛꯇꯒꯤ ꯄꯨꯡ 12 ꯐꯥꯎꯇꯪꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯗꯨꯝ ꯃꯈꯣꯏ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯔꯦ ꯊꯕꯛꯇꯤ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯏꯇꯥꯎ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯤꯗ ꯂꯩꯔꯒ ꯐꯖꯅ ꯁꯨꯗꯔꯁꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯚꯥꯏ ꯈꯨꯝꯃꯤ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯒ ꯁꯨꯕ ꯍꯥꯏꯗꯨꯅꯤ ꯈꯜꯂꯝꯃꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯂꯨꯄꯥ 100 ꯈꯥꯏꯅꯔꯒ ꯑꯩ ꯂꯥꯛꯄꯩꯅ ꯍꯥꯏꯗꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯃꯣꯏꯗꯤ ꯌꯨꯒꯁꯨ ꯌꯥꯎꯔꯤ ꯂꯧꯅꯔꯨꯔꯒ ꯀꯟꯅ ꯊꯛꯅꯔꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗꯁꯨ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯩꯅ ꯌꯨ ꯉꯥꯎꯁꯜꯂꯨꯕꯗꯨ ꯐꯖꯗꯦ ꯍꯥꯏꯗꯅ ꯌꯨꯗꯣ ꯑꯩꯗꯤ ꯊꯛꯑꯝꯗꯦ ꯃꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯁꯨꯝ ꯆꯥꯅꯕꯗꯣ ꯈꯔ ꯆꯥꯔꯒ ꯑꯩꯗꯤ ꯋꯥꯔꯤꯗꯣ ꯇꯥꯔꯝꯃꯤ ꯀꯣꯟꯅ ꯃꯣꯏꯒꯤ ꯆꯥꯕꯤ ꯊꯛꯄꯤꯗꯣ ꯂꯣꯏꯔꯒ ꯆꯥꯛꯇꯣ ꯑꯩꯅ ꯃꯣꯏꯒꯤ ꯊꯤꯗꯣꯛꯄꯤꯔꯒ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯇꯣꯛꯄꯒ ꯃꯣꯏꯗꯤ ꯌꯨꯒ ꯉꯥꯎꯕꯒ ꯄꯨꯞ ꯏꯔꯣꯏ ꯑꯁꯤꯕ ꯇꯨꯕꯗꯧꯅ ꯂꯣꯏꯅ ꯇꯨꯝꯅꯈꯤ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ ꯃꯣꯏ ꯀꯥꯡꯕꯨꯗꯨ ꯏꯔꯨꯁꯨ ꯑꯃꯠꯇ ꯂꯨꯖꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯅꯝꯁꯨ ꯅꯝꯊꯤꯕꯗ ꯑꯩꯁꯦ ꯃꯣꯏ ꯇꯨꯝꯃꯤꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯥꯏꯗ ꯇꯥꯁꯟꯖꯔꯒ ꯑꯩꯗꯤ ꯇꯨꯝꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯇꯨꯝꯕꯗꯣ ꯑꯃꯨꯛ ꯌꯥꯔꯝꯗꯦ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯕꯥꯠꯔꯨꯝꯒꯨꯝꯕꯗꯅꯦ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯇꯨꯝꯒꯗꯕꯒꯤ ꯃꯍꯨꯠ ꯃꯄꯥꯟꯗ ꯃꯇꯦꯛ ꯑꯃ ꯈꯟꯇꯣꯛꯑꯒ ꯇꯨꯝꯖꯕꯅ ꯐꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯐꯣꯟ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡ ꯃꯤꯁꯦ ꯄꯥꯡꯊꯣꯛꯑꯒ ꯀꯩꯅꯣ ꯋꯥꯈꯜ ꯈꯔ ꯑꯃꯨꯛ ꯈꯟ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯃꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯝꯗꯨꯗ
dung dung suraga mi ama kakhatkiba makhol ama tarai. Aiso wakhanda tumdribanina he kaino tariba makhol asibo kana amuk mathakta leiriba jano tomna haibadadi sida leiriba si akhoi khara khaktang sini hai aduga mathakta karisna kana uriba jano tumiba kangbu sing adusu hodok ningdrene aga yamna khangnaba mi somata nate tom hairisisu thabak yamna pulakpa mi sunate hoida phare kana suoi jaramoy ngayaktang do weraga soi tum haurage adu natragade hayeng ai isa se wagani asumna ise tumnaba kanna hona jai mise phana koina wiselaga su aise tum thau haibasi yaramde ahing nongyai sida muk mathaki stair kapha maduda adum mi ama hangathana saraga leibadona makonse ina sumtai numito adumaina dum hauki yahuse aiso dum kharangna haugalli aduga ise moina thabak suriba mafam yumdugi akoibado hana koisa saraga yengthuomi yumadu sumapu leite so loina lolaga lei thona oduda ina sum manungda yengsalubada yum manung aduda nupi masalangna sakhiba maina uraki mapanda so so lolini maduda iso isada pukhange khangi moigi thongnau mingsel adu sum mapandagi yengakpada udabi manungdagi ubi glass tuni adu soina munna mapandagi nangna yengsanbada urakpani kijadana ise moi manakta prap sangami aduga moide sumna hangi kaino tom yumse yumbu su leite hai aduga thong nau su loina loli ado kamaino na manungda mi leirisibu hangami imanaba tomna mukkaraidagi wano nangna yuksida mukhawduri duna mi leitabane taw leiramoi nangdi kamaino uriba hangai aina muk tom ngarang se noidi tabra tadabra khangde ado idi ngarang se tumba yade noi thabak suriba mathak thangba somda mi madum hangathanda chatpa makhon tai adungai kho noidi hanu sida leirabane noidi karimata tadro hangami tomna mukhradi tawbani bai haidi moi sigi yumse hana leiramba yumbududi ama palamda plate lam saungna leiraga moide ada leikhre hai aduda mi etopa amada yonthom bazani nongna loriba mi duna su leiroi hai bara santokani hai adumaina tai ado akhoi sokyamna leirisidi kiruno brush tawrabo akhoi so tawrukige thabak haujalasi haidana moide yamna laina khumai numitudagi aigi sada kiba dum pokhrabani thabak se mafam aduda numit humni muksurba matung amukaso ahing aduda mathakta angang macha amana sanabagi mongda kokak makhon khara tare aisa tumthaba sukya yaraktabadagi handakti moi haudoga makhondo tahalami moiso makhola du tabada ingonda Chandrakumar to mobile kari soira moi hairei aina sumo kaino sibo kamto wira moi hairisibo kaino asnoina leiriba mafamsi kari nomai tawida moiso tumin lei nong hengan baga aiso muk moi thongnau mingsel aduda amuk maikei amaromdagi munna yengsalubada handakta yum manung aduda ahal hanuba amaga angang macha amaga mami sami yum manung aduda sangkhibado aina uhawi handakte iso kainone aina uriba singsibo mafamse kari numa tawre asaida aigi thaina tinaramba imanaba masu leibani ai mage number adu engonda leibra mukti yenge leiragadi mangonda hangi haidana phone number adu yaubra yengbada aigi phone da yaurambadagi imanabaduna phone tawduna aina thabak suriba mafam jaga se hairubada imanabaduna muk asbai adugi yum aduda ro nangna thabak yaurisi adugi yum aduda leiba imungdo pun numberam isa sadana amamam anganga han khaktana loina sikrabani koina mi mata leina rudrabani hawdikti mi amana lawkhre haibani mafam jaga du yamna saudro yum adu so yamna saubani mathak makha hairei mana hairakpadumak japjana thorakpadagi aiso isada swailauba mapomi pholado thamaga aduda thabak suriba kangbu sing aduda ina nakhoi sokho aidi salani noide hana khangaba khangdriba khangde hana sida lairamba imung adu puna mafam marang khangdana loina sikre hai yum masida hojik mafam ase nongna lauriba mioi aduna su leiba kibagini sida bara thamdoisi noide khanglamba su yai noide sokho aidi salage hairami imanaba tomna mukkai noi tauk salage hairiro adu nangi khusuman khara pu kho hairei aina so hoi sian so paidra kayano nangna piningba khara piro aidi salani haidana lupa changwa khak lauraga aidi yumda dum halai wakhanda soise sumna khalli natei saba thaba mata phangdeda matam mangnabani salise khalami asumna lehaure mkhoi kangu su mafam aduda moide ki dabra khangde masine mayang masigi rian hore story mathangye wari thagalakpada mayam punamuk thengnarase ngasigidi mayamdagi kainanaba bidai laujari